ngasi phongkhiba tongan manipuri siphongsing amasum thokhiba thogdo wathoksingi maruibi ipausing myamda thamjagi ahanbada NIA na India gi mayokta terrorist ki thawung sathana bokhoneramba manga gi mathakta charge sheet thangathre mireibak masa mari yauna NIA na miyoi manga gi India gi mayokta terrorism gi thawung sathana bokhoneramba gi maralda charge sheet thangathre pharaba miyoi manga si India amadi Bangladesh ki lonaba ngamkhai paringda base toraga Al Qaeda operative singa kusamnaraga India ki mayokta hingsa gi thawung kya sathana ba laktumnaramani hari Ahmedabad laiba NIA gi kona charge sheet file toraba miyoi manga adudi Muhammad Soib Mian Muna Khan Jahangir Arzul Islam Abdul Latif amadi Faribni makhoi manga ngasi gi manungda yauriba Ahmad Sojib Mian Muna Khan Jahangir amadi Abdul Latif asidi Bangladesh ngamkhaidigi asabase sangsijinaraga India da ain kaina sangsilakhiba miyoisini Gujarat ki ATS na ahanboina Al Qaeda gi samnaba miyoi singa lebas ta terrorist ki thawung sing sathagadawre haibasigi matangda phagatnaba miyoi khragi masindagi paw phangbadigi thijin bawrakhi thijin bawsida muslim na kia terrorist yonanaba recruit tawba amadi phan khonggatpagi thabak sing sathare haibadu khangmamkhip tawramliba thabak sing asi lebasigi oina sauna akaib oirakadabadigi home ministry na case asi sayisigi jun thada NIA da transfer tawkhip NIA na case asi paiduna thijinba horakpadagi ngamkhaigi wangbada asabasi sang sejinaduna sanglaklaga terrorist ki agenda amagi makhara thabak tawba miyoi sing lairi habisi khangmamkhip makhoi thabak thoramasi leba asida sasinabasi sang sejinaraga sanglakpa khangnati hanadagi leijaraba muslim na kya pungning wakhal olhanduna hakchinba terrorist ama ohenanaba akanba thabak sataduna lakhi Al Qaeda gi ideology da na kya wakhal susinhanduna sel khongat pa amadi Leibagi khongatpa funds miramda leiba Al Qaeda gi base singda leiriba handler singda thabagi thabak sing tarongki thijinba sida hauju phawba phaba ngamdana leiriba Shariful Islam amadi sahiba hairiba miyani Al Qaeda ga member amoiramki makhoi NIA na fagalaba miyoi manga sigi handler oina ngamkhai wangmadi gi thabak tawba miyoi ni haiba khangmangkhre makhoi gi paukta matuina Bangladesh gi miyoi mari India ra sanglakhibani makhoi terrorism ga mari lenaba thabak tawba matamda security na khangmangamdanaba tonganba communication application sejinaduna paw phawnarami phaba ngamdriba handler singa si India gi muslim kiyabo hakchinba Islam gi wakhalonda pusinduna terrorist ama oina semganaba honabada mapung oina thabak tawriba kangbuni haibadu khangmangamle NIA na phiba masida kupna thijinbadagi ngamkhaigi wangmadagi mirebak masakya India da aini kaina sangsilaklaba matung sasinaba ID amadi se sang pairaga thabak tawduna mapana tawriba thaba adugi marumda makhoigi aron ma thabak kya mireibak tigi yathang pirakliba handler singi paktak matung ina thabak tawi habis khangmangkhre thijinba sidagi India gi mayokta thabak tawba foreign agent kya gi masak maming khangdok mangkhre makhoi India ra sanalaga leba asigi mafum kya da sasinaba se sang sijnaduna khunda leitaraga leiri habis khangmangkhre makhoi na atopa ain kaina sanglakpa miyoi sing asu engam yaudana ba puthok pusingi thabakta chauna mateng pangli hairiba thabak singa sikhanglakpadagi NIA na haukiba sagol sunumita state kya da matam amata da human trafficking network ama thugaina ba thibu humbigi thabak chatakhi madura India da Bangladesh gi Rohingya yauna ain kaina sanglakhiba miyoi nifuga mari fagat pangamki masigi matung miyoi manga sigi mathakta NIA na unlawful activities prevention act IPC Foreigner Act amadi passport rule gi makhara case lokatuna makhata na thijilakibane haidi atopa pawamana ningol skobagi nga gi mela kumsi sahi gi oina lepna bak warep lakhre sakaubuda panam thamlaga nga yukluba ngami lising kaya ningwa kaina khre nga yokpa ngami lising kya bu yokhat pa masum lamdamasigi ningol singda piba sauraba khudol amoine sahi khudingi Manipur lenga ki fisheries department na sinuna pangthokpa nga gi mela kumsi sahi gi oina pangthoklaroi Fisheries Department ki Director Haisnam Balkrishna na pausi sida hai hauji thokliba state gi tangduloi ta da baphima masina mara moiraga sai khudingi ningol sakobigi mangoinana pangthoktuna lakpa fish fair cum fish crop competition pangthoktana ba lenga na warep dokre Manu makatana hai Manipur gi ningol sakobigi thoram ga mari leina numit asida nga metric ton lising yang khagi ni thoi mathau tai hai na pane hai riba mathau ta ba nga sigi manung de metric ton lising kunthra ga ni thoi kaktama Manipur puthoi awat pa nga gi puthok sing adu mapalam dagi lalon ba sing na puslai
Handaki ngagi mela asida ngagi puthok metric ton lising nifugi mathakta puthokani haina panam thamlibani panam asi phangani haina department asina pabigi maruoiba maramdi ngami singna scientific oiba mawongda ngayunare masigi sumathakta afaba makhalgi variety singi maram sing pusilaktuna state asida mai pakna nga masa puthoktuna yokpa honakre masida sinatana centrally sponsor scheme gi senthang makhara tuan ngami singda history kaya marum sankre masida sinatana sel thadaduna anauba pukri kaya marum tokre anauba pukri tauba masum anauba ngami kya tholakpana maram oiraga handaki ningol sakobigi ngagi mela sida nga metric ton lising ni puthokani haina panam thamkibana haidi maana makatana haidi haukiba ningol sakoba thoramga mari leina imphal da pangthokadoriba ngagi mela da nga kg la amaga lising kunga manga puthoktuna puari semki masi mamang thakta amukta oidriba sangda nga yamna puthokrabani kumza englising aniga kunda COVID-19 gi laiset leiba maramna ngagi mela pangthokide COVID-19 laiset laktringai gi mamang nasu ngagi puthok kg lising humdra ga manga digi hena puthokide kumza englising aniga kunga matuida pangthokpa ngagi mela da su nga kg lising humdra ga manga puthoke maduga mamang sahi haira haibadi kumza englising aniga kunga nithuda pangthokpa ngagi mela dani kg la amaga lising kunga manga puthokpa ngamki manipur lengan state gi ngami sing yokhatnana ba masum ningol sakaubuda sangba nga sing ningol sina khudol ama oina pinana bani haidana pungningi ithil piraga nga yohon khiba ngami lising kaya maru nga gi mela pangthokna roi tabada ningba kainare hiramsigi matangna all manipur scientific fish farmers association gi president thoksam premandaga akhanana wari sanabada manghai lamdamasida nga yokpagi sinphamna imung manung pujariba migi masingasi tampaki lamasidagi aduki matik yami asiguma ngami singasi haukiba kumja english ngani ga taraga mapandagi na kundagi horaga mayokna khiba covid laisat matamdagi asobo saithing nangduna lakhibani handaki irang asida lamdamasigi miyoi section khudimakta saithing pi haibasimadi mayek senglabani asiguma phibam asida nga yoksaduna imung manung pujariba miyoi singasisu awabada sauna saruk yari nga yokpa haibasimaktabu matam sangba maramna sahi amarongi mamangdagi kumsigi sakoba sinangnanaba khanduna asobo senpham thadaduna ngai yoknarakibani marasida kangluk irang asi lakshinduna national highway sing thengjin khibadagi ngagi machinjak mamal ka hena wangkhalakhiba amadi marang kaina phanglaktabana awaba kyam yoknaki adobu ningol sakobu lakpa asida ngagi melana singba thoram sing aduda kharada oirabasu hanjinduna ngami sing hingnaba honajabada mating oigedra haibagi panamda shunomduna lakhibani adubu irang asina maram oiraga ngagi mela asisu pangthoklaroi haibisida ngami sing ningba kainari Mangna makhatana hai irang asina maram oiraga lau uba yadraba laukham sing asigi oinadi laumi singda compensation oina pinaraba sentana lupa crore 38.6 kaithaduna leikrabani adubu irang asina maram oiraga nga yokpa yakidraba ngami sing oinadi ngasi faw lenga na miyeng sangbidri masigi sumatik sa compensation pibi na minister tha sigi taragani thuida association gi meke gi memorandum pisin gi leikrabani ngagi melana singu pangthok tabana maram oiraga nga yon pham leirak loidaba asina ngami singda suwan bata natana nga singa sibu laloliba miyoi lakayar asobo setting piri masina lamda masigi setmilon da asobo singna bamadi soidana oiragani hana su magna makhata ke makasa tharak point na to pawmana nakalama digi 6 pair lapthu UNC Mitai Purub amasung Kukizo community ki marakta irang thokpa tha taruk helakpa amasung Manipur miyam ki wakhalon akiba madi khoirang khoisaunabana tungdun leiribasi koknaba Purub anigi maraktagi amana thauna phana puksel sauna thuloktuna 6 pair lauthokpi haina United Naga Council UNC Peace Committee na appeal tawkre Naga Peace Committee ki member amana hai karigumba Purub amana unilaterally 6 pair lauthokpa thoklabadi adopanas matung ilakani 6 pair hana Lauthorakpa Purubadugi Thong Aduba Puari Oiba Kongtang Hana Logani United Naga Council UNC Peace Committee member na Makatan Asungai Madudi Committee Asin Mitay Purup Amasum Kukizo Puruki Lusing Basinga Tokai Unakre Kutonaba Munariba Purup Anina Santinga Tamnabasu Naga Peace Committee na Taxili However, September 3, United Naga Council UNC Peace Committee na State Government amasum Central Government Rule of Law lehenanaba soktaba naidana thabak tawnaba taksinbasu leikhreanisu pausida sumakhatana phongdorakli makasa tharak poini Isel Express tige to pamaruiba paukrena CM Biren radical element Kharada Saogatli Paolienlal Manipur ki Chief Minister Nongthomba Biren radicals element Kharada Saogatli han State lenga ki BJP MLA Paolienlal haukip na pen ba phongdokre lamentu henba radical elements sing na khunai da sarang na thokoli ba si da Chief Minister ayaba pi bugum tawi haina man phongdokhi
Chief Minister gi pham asi atopa miwe amada sindokpa pamgi wafam se mangna phongdoki magna Chief Minister N Biren gi mayokta Phongna Leibagi mongna wafam sing asi phongdoki bani magna hai Chief Minister si pham thadokadabani madu natrabadi maki party da yauriba legislature khudimangna N Biren gi leadership ki mayokta wa ngang bagi moral responsibility lai state asida lairiba human tragedy asida magna oration purakna bathaba amata paikhati haina MLS na phongdoki माकी फेरेबदु पार्टी की मयुक्ता लान हौबुगुम थोकलोइद्रा हाइना हंखिबा मगी पाकुमदा मागना हाइ बीजेपी की ओइनदी खुनायसिदा कनागुम रेडिकल सेक्शन अमबु योखतुना सगोटकदबनी हाइबा वाफम यावबा मैनिफेस्टो लैताखि माकी वाफम अदु पार्टी की मयुक्ता मागना लेपली हाइबनति चीफ मिनिस्टर की मयुक्ता लै हाइबनी हाइना सेंदोखि पनबा याइ सैसिगी मे अहुमदगी कुकीजौ नरको टेररिस्टना सथरगलिबि हिंसागी इरांग मरक्ता बीजेपी की एमएलए तरेत यावना कुकी कंगलुक की लेजिस्लेचर तराना मणिपुर कुकीजौ कंगलुक की ओइबा सेपरेट एडमिनिस्ट्रेशन अमा थंगदबनि हाइना सेंटर तक्सिन्दुना लाखलिबनि सुसामपुर कांगपोकपी मोरेन सिंगबदा डिप्लॉय तौदुना लेदिबि स्टेट फोर्स सिंग लौथोकलगा मखोइगी महुत्ता सेंट्रल फोर्स ओइना डिप्लॉय तौबियो हाइनसु मिनिस्टर अनि याउरिबा कुकी कम्युनिटी की लेजिस्लेचर तराना तरासिना सेंटर तक्सिनबसु लैख्रबनि हाइनसु पाउसता मखा तरकली अतोप पाउ मनमो पुंग तरागा मरी की मनुंगदा युवा सनिपालक हाखरबा मतुंगदा आइसलैंड स्टेट इमरजेंसी लौथोखरे हौखिबि इराय नुमिता आइसलैंड वोल्केनिक इरप्शन थोकपना मरम ओइरदुना तंकक नाइना मपांगल कलबा युवा हाबगी थौसुंग सथरकपदगी रेगजानेस पेनिनसुला की खानुसुप थंगो मैकेद युवा हादुना सिंग अमदि नुंग क्या काय थरकपगी सक्तम सिंग उथोरखरबा मतुंगना लेबा सिदा ngarang इराय नुमितगी हौना स्टेट इमरजेंसी लौथोखरे लेबासी की डिपार्टमेंट ऑफ सिविल प्रोटेक्शन अमदी इमरजेंसी मैनेजमेंट थोरक सिरोल अमदा हाय ग्रिंडाबी की अवांगदा लैबा सुदान सुकागी गादा अकनब यो हाबी की सेथिंग नंगलब मियाम की दम गेंगलग सिविल डिफेंस की मेकेडिगी स्टेट ऑफ इमरजेंसी सी नेशनल पुलिस सिंग लाथोरखिबने एडमिनिस्ट्रेशन की मेकेडिगी पिरक सेक्शन थोरांग अमदा हाय हाउस को इबा यो हाबी की फिबम मसी हेना कनखलकपगी फिबम द लैरि तंकक नाइन लेप्तना हारिबा युवासिना असौबा इरप्शन अमा थोलकनबगी ओइथोकपा लैबना लेबासगी मियामना अकनबा सेक्शन थोरांग लौखटकदबने हाइबा वाफम फोंदोरखरे थाउदोसिग मरी लैदना आइसलैंड की मेन ऑफिस न थदोरकपा ओरोल हाइ इरप्शन असि मखातन नुमित क्याने मग सांगथना सथरकपी ओइथोकपा लै मरमदुना लंदाबिक बेलेस तलिबा सराकना युमलिसिंग मरी रोंगी मियोइसिंग मफम सिदगी खानुंग सुकलोमदा किलोमीटर अहुम लोम लाम लैबा मफम अमदा साफगदबा मफम येंगदुना थाइदोकनबा हौख्राइरि ngase pumanga makhairum tabada lebasigi kunungdigi kilometer kha thangba samudra angbalom da kilometer nifurom salaga leiba mafam amada akanba yo harakre maduna maram oiduna pot khudimak ningkhaiduna tarakhi ayama ona thadorakba figure ngasi grindabiki awangba maikei da thukiba yuwa do 5.2 magnitude chokhi harensu pausida sumakhatana su phungdorakli loisulak poina to batendak paung khutang myam da thamjage था अनिरोम लेबलरब मतुंग नंगसी रशियाना कीव की मथक्ता मिसाइल अटैक सतखरे यूक्रेन की कोनुंग ओइरिबा कीव त सरकना था अनिरोम लान की ममितादना इंगना लैरुरब मतुंग नंगसी थांगज नुमित कीव सारदा रशिया की मेकेडी की मिसाइल कापसिलक्तुना अटैक तोरखरे निंगथम संगलकप मतमदा रशियाना सथरकपा एयर स्ट्राइक लेवासिगी पावर ग्रिड अमदी एनर्जी सेक्टर साउन अमादा थुगंदुना हिट अमदी इलेक्ट्रिसिटी फंगंदुना लेबासिगी मियोय क्या मतम सांगना अयिंगबा खंगंदुना थमखिबने नुमित यांखाइगी निथुइनि सुपना लान कापलुद्रबा मतुंगदा ngasi रशिया की लनविसन कीपता अकनबा अटैक सथरखिबने हाइना कीप सिटी मिलिटरी एडमिनिस्ट्रेशन की हेड सेर्गी पॉपकॉर्न फोंदोरखरे मांगना मखातना हाय ngasi thangju numik ki angan masrukta leibasi capital da misal attack edu sathrakibani central kifta leiba AFP journalist amana phongdorakpada ngasi nuwala ko matamda central kifta ahoba makhul ni taba phangki madugi matungda ahoba ear silent makhul starakhi thaudu odugi matungna miyamna hanglakpa wang amada hai karigi damak bomb pokai kraba matungna silent khonglakli masigi pakum oina leibasi air force spokesman Yuria ikna na hai रशियाना कापसलकपा बैलिस्टिक मिसाइल अनि एदु अतुकी मतिक खोंजल यांखरे मदु उहोब ngambagi wangmad pasilakibani aduga lebaasigi radarna su phaba ngamhodabani pokhairaba matungna silent khongmane hen segdorakre air force ki mekedigi phongdorakpada rasiana lebaasigi capital da atamna target tawduna squatter बैलिस्टिक मिसाइल अनि एदु कापसलakibanaikre थाउदोसिग मरी लेना लेबासिगी प्रेसिडेंट जेलेंस्की न फोंदोखिबदा यूक्रेन दा अहेन नुंगसुकलोंगी एयर डिफेंस सिस्टम सिंग थंबा होरे
ꯃꯁꯤꯅ ꯅꯤꯡꯊꯝꯊꯥꯒꯤ ꯑꯅꯤꯔꯛ ꯁꯨꯕ ꯆꯩꯊꯦꯡ ꯂꯥꯛꯄ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯔꯒꯅꯤ ngasi kapsilakhiba Russiaꯒꯤ ballistic missile aduna maram oiduna capital asida thoidokpa asu apana madi amangata gi paw leite haidenisu pawsida sumakhatana sufungdorakli atop pawmana Rajasthan nupi masa ma rep tawrubadagi miyamna police station thomjilakre Rajasthan gi dosa districta sahi mari khakta ngairiba nupi masa ma police personnel mangana rep tawrubagi wohawda masumyam labu kunjasna police station da thomjilaktuna yaningda phongdokre Thaudu Kunjas nupi masa rep tawbada senabani haiba sub inspector ama police station manunda sanglalaga from khari sub inspector Bhupendra Singha si election gi duty da lebani mangna piglibi nupi masa ama bo moithem tawduna maki car puslaba matung rep tawkhibani hari housing victim nupi masa government hospital amada pukhatuna lekanari mara lairaba sub inspector si fagat pagaloina maki mathakta thijinbagi thabak sathaba hore hanisu assistant superintendent of police Bajaral Singha na phungdorakli Thaudu Mari Lena Rahua Police Station da SI Bhupendra gi mathakta case ma register tawre case asi victim gi imung mulung na huwa kalakpa dur yumpham oiraga lokhatpa case ni case asi gi mari da pik libi nupi masa do medical examination tawkre makha tabada senaba police personnel sigi mathakta lokhatpam thokpa thabak lokhat kani hari pik libi nupi masa ma rep tawkhibi gi paw khunja sing na khangnarakpi gi yam laba khunja sing na Rahua Police Station mamang na pullaba matung penaba khulaw kya lautuna police station manung sangakhi Tungda SIC pu phuraba matungna police ta muksinaramki BJP gi MP Kilodi Lan Mina thaudo fokom de sangdura yengsinki kunjasna dalit nupi masa ma police na rep tawkhibagi pendaba Phongle haba pauta badigi MPS thaudo thokpham da sangsinmani mara leijadraba anga asigi mathakta sathakhiba crime adugi damak matik sawa ain gi sarak phangadabani haina BJP gi MPS na phongdokli maki mekedigi victim nupi masa asigi imungda compensation oina lupa lakh yankhai piragani haina su lakthoki Rajasthan ki DGP Hussein Mishra na case asida scenery proportional sigi mathakta akan be action lakhona wa thawak packet khre madugi matung da athuba police personnel si service dagi dismiss tawrabi ya heri adu house ko nadi me pause matang se sinjarage masu me apuna no update ngamina se su channel sigi meke digi me angin pham nam khatan thamjare